nangbu thatki ningduna hauroi chingsangda upal oi nangi kallaba saphuna khaithabirami aibo hanjin 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 lakhi amuksu malang oi humduna pukhi thamoibo mikup kharagi khongloigom hundoklami thamoise kalengi leikangla mathakta yengbiramdre nangdi hanna chatki nangi lambida nongthang nangi haunasa paklaba samudragi ipakum pathoklaba sunungshibana samudragi isingbu achambara haibaduni sinthakiba pirangi mayakna thamoigi samudra manungda hugi turil chenkhiba ngairi amrita amadi achumbagi amrita amatang do khaidagi yadaba minister singi manungda mangzal thariba Robert bomb blast thokliba du magi constituency ni matangdu yorakpadudadi manna paiba yakidre mana kongda phone naplaga sauna lauri kanadano noine yaningdaba mi singdu pulap hoiraga puthoaga bomb du lampak to ina pokhai haluba kadoge election maya ni hingsa khitang lepu hairaga noine sanare lila se kaino phone dagi mi du nasu sangalaga khumakla male Robert henu sawali nakhon ge kan khatana tawri dubo kari afaba thabak tawbugino noigi adu ada mayam duna aigi election sidagi hena lubro ai na haisini sidagi irang khara lepo nangi du mi usitaba ya male board ki campaign chalamdai sida kendra da bomb blast to honba sidi ai bu singnabani upayam tawraga ai board ka halo kadredana election na changki ba paisa noina loi singgadawni wahai sinu hairamaga phone du pat kak thali tanja da magi pi do changle thongzin da lepaga hai sir Mitam Express ke reporter ama serbu interview lawzagi hai thazala ora mai hauringe tanja da petrol hizilak labadu da Robert khanglaw lawri hai yong khotman ba tanja sida kana ge interview karamba angawb reporter no chaituk na kalla tan kho pi do matin du kut yorsele mana khumba nangdringi hanana pi du hi tung inlaga changakpa tonda satleisilaga thongzal lepsele machin-dagi haidok-luri waduga Robert swailawi matha sarambaga mangkhre makholdo khangtap tap thakiduna pi du da hairei noi medangi hai mai ahawbam semlo oi ayuna balak mi singdo thazalakano cha do hum marirak yensilanga hello tawrakliba phibam da pi do nungshida banadi loirabani adubu hoi sar tamak hairam laga thokre Robert na karishu haitringi da tona prapop changsilaga sofa du da phamjilli walan nganglamda beg tagi che kolom lokthokna bahoni mahursa na mi unabase Robert magi office room da unadabani tongan ma meeting room da unabani adubu tona office ki ka sofa da phamkhibada ma karishu haide ahoina tum changsilaga atopa sofa amada phammi nupi du che kolom tamak matik chana lokthoklaga masado chumna phammi mana wa hagi hek tawbaga Robert na tapna hanglei imadi kamdawri masado khra phagatpra ton Robert ta chumring yinglaga khomi live interview na chade chumna de election maya sida thokaning daba thawdo kaya ama sargi area da thokpasida karamna deal tawri haibada aina wahang khra hangsaraga chinna duma khombiyo aina Delhi da meeting am chatlingi da imagi operation do nang hodre pi call to halaga doctor singdu da check-in na disinabani khona nungarak tawa dairaso hairo ton pen makhumda fatlok thokla hairei ahanbu wahang oina sargi khura su oiriba thoba meitei gi murder da sargi maike dagi relatives ama oina nungai taba phongdok padu thambiyo manipur gi irang mayam sida tumpham chafong khanglamoi aina amukso hairisini ima su masa fabanate nang thabok se to oton yumda lengdana leyo aina minister oiraga nangna ko chin chelaga thabok tobuse ainu ngaite wahai aduna oira male pen pai duna igi hotnaram ton tri amadi kolom ado table da langboi thada boi tawraga phugawali aduga sauna khummi khonjel di kan kande aina waba wadaba madu nangi na thongnate aduga nangna igi imagi maram da hangbaso nangi na thongnate ibani kainara phawbada nangbu chumnata marup ama oimna tinabagi ayaba ama aina nangoda pikibado aigi punsida khabai khara saru haiduna pikibanate reporter ama oina lakiba aina sugumba manner sigidama excuse tawbiro matungdadi samak lakcharoi team dagi ama thajarak lagi
सी हाइदुना बेग तो ता पाइखटलगा चटखिनबा होनरई माना साउखिबनुदा रॉबर्ट सो हगोटलगा तोनगी मखुत ता फाइ ngaiko ton ai thabak chilli nangbu toina unaba fangde nanga kainari hairabani na nangbu tarai tarai unaba lakpu da sup ngamde nangna sorry do kuimali ton hokibana hokre hojiki khallo aikoi angang na trawani ton pangthade madugi makut phari barobat ki makut to muktuna satok laga laktana kanthok laga hairei khudombi aduna robert ki office ta khilliba chakri du da thillaga chakri sida nangna phamkiba numitto dagi nafamda leiramba aigi nungsiba pumba mangkrabani masidagi kumtharakri phawbadi nungsiba ama oina nang aigi maikedi yenglakanu maruf ama oina aibu yenglap oirabadi ai nang bahrauna mi chanagani chatkre madu hairamlaga adoba mikuptudadi robert so chatkrasanu haina khamludre mana tonbu nungsibadagi chakri aduna lumkrabagumna robert hanagum tumin phamthaduna lehore ताखिनु यादे नुमित्ते ताखि अदुमक निंगमदना लोइसिलमु यादे लोइसिनपम खंगद्रब वारी सिंगना थमलमली अदुमक लेंगदना थमुइदा चैना पीदुना पुकनिंगदा लांग थाक्तुना अइगी ओइद्रब संसार अमदा तिंदुना लेरंब थवाइना ताखिब नुमित अदुबु येंगलगा ताइबंग फाउरक्तुना खलल्ली हिंगलिबसे ताइबंगनी हिंगलिंगबना मंगलाननी अदुगुम्बा मंगलान कया मसिंग खंगदना हौख्रे नुमितना ताखिबा नुमितना थोरकपा खुदिंगी ताइबंगी सिंथा पुदुना लाकपना मंगलान अदुदा कुइने हिंगबा ngamlamde मसिंग मकनबो लक्नबनी होमदगी लाक्तुना मपा होइबो युमदा अमुक थमलम्मी अदुगा मथंता बोइगी मनाक तमना लाखिबनी मान लाकपदा मचा थोइबी तुमलमलनी हाइबसु खनखिबनी मरमदी मतमदा फनमक थिंजिनख्रे ngasi boyda yum phawa thingi haiduna marai tori adubu laisana yadaduna mama macha khaktamak lakle chalamdai mi kupta boy wahai amatang hairei jacksonu chalusana wahaiduna loishinkhre adubu laisa khangi boyni makha tawa wa ngangningle haiba adubu chimbaldagi madu matang hairambana laisana on khatuna kari hainingi hanglamdre fanadi chi inumidangdo gari gi mingselda makuk paglei saukraba nonggi nongliksingna gari thauna sana ibema maningi sitta tumliba macha thoibi bu yinglei makutta laifa debi amako laga ningaidana tumlibada mamon noktune yingli tanjadu da nakanda thamliba phone do khinglei macha bu yinglamba laisaso tarokliba mi do yinglaga paikhatli khonjal tablab khomi kari leire नाउबा मखुना पाइबा चेदुदा येंगना तबलपना पीरे इपाखुम मैडम बॉम्बगी केस याम चनैनरे ब्लास्ट अदुदा यावबा मिसिंगदो स्टोर दुगी स्टाफ सिंग ओइरमगद्रा खनबनी अदुबु नोंगालमदाइ फंगबा रिपोर्ट मैनेजर दुने स्टाफ अयाम ngasidi सुटी ngale yumda chatnaro haidana yumda lengdana leinarame ngakti gyan gawi naubana hairakliबदो wakhal khanba amadi makhal kayagi wahang darkar lebana lambi mayai da chumring thoramba gari da tamna leisinlaga soroki machi amada khami khongzom dagi thogalakpada mi tadaba laboki lamhang paring aduda gari do tarak khamlamlaga sanai be ma phone do onsilei hangi adudi blast da siriba mi singduna kana madu confirm ta navagi forensic team na kanna honazari adubu madam body mata mafung fana fangdaba maramna amasu yan sine madam kradi laurani haidana forensic team dagi pawk lai aduga yamna ngakpa ama hairagadi staff amata casualty da yaramdabasini pawmayam aduna kokta tapna hanjilakpada nipido sor phungatle mahausa gum koilaw larubadi yadabana sor adu sangna hontharaga khonjelada phazilaga hangi sp sir na dikari haire staff singdo amamum kokhalaga wahang pahong tobagi order lebra leite mem hozu phawbagi oini irang nemthanaba public tadi acham statement am pigani chap chaba maram thokpagi oinadi manungda tapna tobagi maong sumali adubu hiram sida ahen investigation gi order di leite wahai du tabada sanai be ma starring da kanna paishilaga khangle nawbana utrabasu mana torum gadaba maong do khangmana itap tapna hairi
पुमनमक पैसाना याबा पॉवरना कुपसनबा सुगुम्बा रूल्सी अखोई एसपी सरगी माइंडसेट कया लेतबगुम तौखिबनी अदुबु याम सडन ओइना चेंज तौरक्पा मओंगसिदा अखोइबु याम नुंगाइहनदबा अमदि ओइरे अदुगा पुमनमक्सिगी मथक्ता टीमदगी मैडमना लापना लेकिबसिना अखोइबु हेना वाखल थोअंदे अदुना मैडम अरेबा उपाय तौबिरगा टीमदा सोइदना हलकबियो मैडम की तुंगदा अखोइ लेपली कौबिगनो मसिगिदि थमजरगे सनाइबे मवादी ngang मकोक तपना नोमी नावबसु फोन थमख्रे महौसाना चिकहल्लबु मफमदा अमुके हेना चिकहल्ली वारी कया थोलकपना वखलगी मसिंगसु हेनगलई स्टाफ सिंगदु नत्रबदी कनानो सिरिबा मी सिंगदुना कना सीसीटीवी फुटस्टेज अदुदा चंगलंबा कस्टमर खुदिंगमक पोट लेबा लोइदुना थोलखी स्टाफ सिंग अदुना सुटी चटखिबा अदो सीसीटीवी फुटस्टेज अदुदना करिगी उद्रिबा वहंग कया अमना माबु तरंग अमदा तौहल्ली अदुबु ngasiso ताइबंगी कुमहैना लाइसबु हौदोक्तुना थोइबिना मसा लेंबगी खंजलना वखलगी चफु थुगाइखी मचागी मखोलुदा सनाइबे मतहा तहा येंगलई हगोटपदि नत्ते ममाइदुना कलमदो ओंथोक्खिबनी सित्तंगा थरगा तुमलिबा मचाबु फमुंगदा नुंगाइना तुमहनिंगलई मसीमकना लाइसा गाड़ीदो थौगदबगी स्टार्ट तौरगले अदुबु मिकपसिमक्तदनी अमुक्तंग खाखिबा नोंखोंगा लोइनना अमुबा गाड़ी खरा मागी नागिता फैजिल्लगा मथंग मथंग खामलकपदो अदुक थुना ओइखिबा मतौदा लाइजसु एवेयर ओइबना सिटकी नाकंद हेक थंबा मागी नोंमैदो ताप लामगी होने अदुबु निंगसिंगलई मार्क सस्पेंशन दा लेबना खुलाई लोइनदुना चत्रे हैबा खुदक्ता ममित उशिल्लगा चिंबालदा सोली कर्स वर्ड अमा अदुबु माना येंगना गाड़ी अमुबा सिंगदुदगी फन फन चोंथरकपा नुपासिंगदुना मागी गाड़ीदो इकोइ कोइसिनख्रे चुमना त कोइसिनबा नते मखुत्ता पाइरिबा नोंमैसिंगदुना गाड़ीदुदा कापकदबगी मओंगदा तमलगा लेपली अदुगुम्बा फिबम अदुदा मथंता ओइरमलबदी सनाइबे मपाखलमलोय खुला याउद्रबसु फोंगना चोंथोक्तुना लेपगनी अदुबु मथंता नते मचा थोइबी नाकंदा तुमली मसीमकना वाखलदा अकीबा पोगलक्तुना फोनदु ताप लौरगा मखुत्तो तनिक तनिक मेसेज अमा याम थुना टाइप तौई लंबी डिस्टर्ब तौरे याम लापथोक्ट्रे इमरजेंसी दाबोय प्लीज इचा थोइबी तुमिये मेसेज तु नमना नमना लाइसा ममित इरा चेलगले निकलबा मखुत अदुना सेंद हेक नमगे तौमगा गाड़ी ममांग चपचाना नुपी अमा लेप्सलई मखुत्ता खुलाई पाइदुना ड्राइवर सीट फमलिबा लाइसा तो खुलाई अदु तमदुना लेप्सलकलिबा नुपीदा उबदा सनाइबे मा मेसेज थागी होटनरमबदो काउख्रे मांगदा लेपलिबा नुपी अदुसु कुमथर उ हाइबगुमना नोंमै मतोंदुना साइन तौरी निकलंबा खुद फाजिली सौगतलंबा हुमांग तपना हंथहली गाड़ी अदुगी ग्लास सिंग अदो मुसुक मुबा ओइबना मपानदगी उरमदे मनुंगदा कना कना तोंगली हाइबा मसीमकना सनाइबे मदो थोंगदुगी मया खसिक खक्तमा कादुना हांगदोरकलगा थोरकले मखुत अनीमक अहांगबदा थांगतलगा लेपलगा मांगदा लेपलंबा नुपीदुदा ओनसिली करी लेरा लंबीसिदा लिंदा खुमदे नोंमैदो नमना नमना चंगसिलकलगा लाइजगी हक्चांगदा ताप ताप पाइदुना येंगलम्मी खुलाइगी ममी थेंगनद्रबदा नाकलमदा मसादो ओंथोक्लगा मखुत खुबीदो थांगतखी लिंदाना ओलिबा माइके अदोमदा सनाइबे मसु येंगलुबनी अदुबु माना येंगनी येंगना मांग ओइनना खामलिबा गाड़ी अदुदा नुपा अमा चंगसिनख्रे अमुबा सातिंदुना मखुत नामना फट खंदोकले हाइरगा मखुत नाम अमना मनिंगी थोंदो हांगी कुइदे मखोंग नामा लेमाइदा चबेत नेतुना कुमथरकपदो सक्तमुदो ओबदा लाइजा मया खजक्तंग कारंबा मागी गाड़ीगी थोंदो थिंजिल्लगा खोंफम चिकना लेपी अदुबु माना येंगनी येंगना मैराबा तपना तपना चंगसिलकले नुपीदुगी नाक हेक यौबगा इतिंग तिंगना लेरंबा माइथोंगदो नोकफे तरक्तुना हाइरई महंगदा चप लेपसिंदुना हेलो डीएसपी सस्पेंशन की लाइफ सुबो कमदोबिरिगे लाइसा खुदक के असावबदुना मखुत खुदुम तासिलगा खांगले अदुबु मा खोन कनखत्ते तांजादुदा थोइबी हौरकलबदे पुमनमक लोइरे खन्ना इतप तपना हाइरई मदो हंगबगिरा नंगना एगी लंबी थलिसे मैराप नोकमी नोंथै हाइफेट तसेंगनबो नोकनिंगलिब्रा मदुसु मसा खक्तना खंगलनी ममाइदो अमुक हाइगतलगा खुम्मी अइना नंगोंदगी करी पामी अइगी अपाम करीनो नंगना मयेक सिंगना खंगबनी
ꯅꯪ ꯈꯛꯇꯅ ꯑꯩꯒꯤ ꯑꯄꯥꯝꯕꯕꯨ ꯃꯨꯟꯅ ꯈꯪꯕꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯩꯔꯥꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯅ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕꯗꯣ ꯁꯅꯥꯏꯕꯦꯝꯃ ꯎꯔꯝꯗꯅ ꯁꯥꯎꯅ ꯍꯪꯉꯤ ꯑꯃꯨꯛꯁꯨ ꯂꯩꯁꯨ ꯂꯩꯇꯕ ꯐꯥꯏꯜ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯕꯗꯨꯔꯥ ꯃꯗꯨꯔꯥ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯁꯨꯛꯂꯩ ꯂꯩꯇꯕ ꯄꯣꯠ ꯑꯃꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯤꯒꯅꯤ ꯃꯩꯔꯥꯕ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯅꯣꯛꯅꯤꯡꯗꯅ ꯑꯩꯕꯨ ꯅꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯈꯤꯕ꯭ꯔꯥ ꯅꯁꯥꯅ ꯈꯪꯅ ꯊꯤꯜꯂꯛꯎ ꯍꯥꯏꯕꯅꯤ ꯑꯩ ꯐꯥꯏꯜꯗꯨ ꯄꯥꯝꯃꯤ ꯑꯩꯒꯨꯝꯕ ꯐꯥꯏꯜ ꯑꯗꯨ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯅꯪꯒꯤ ꯑꯐꯕ ꯕ꯭ꯔꯦꯟꯗꯨꯅ ꯈꯪꯉꯝꯃꯣꯏ ꯑꯩꯅ ꯉꯁꯤ ꯂꯥꯛꯄꯗꯤ ꯐꯥꯏꯜꯗꯨ ꯅꯤꯕ ꯅꯠꯇꯦ ꯋꯥ ꯍꯥꯏꯒ ꯂꯥꯛꯄꯅꯤ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯋꯥꯍꯩꯗꯨꯅ ꯂꯥꯏꯖꯒꯤ ꯑꯀꯟꯕ ꯃꯤꯍꯨꯜꯗꯣ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯀꯦ ꯇꯧꯏ ꯈꯪꯗꯦ ꯇꯥꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯇꯥꯅꯤꯡꯅ ꯉꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯋꯥꯈꯜꯅꯤ ꯑꯄꯥꯏꯕ ꯂꯩꯁꯤꯜꯒꯨꯝꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯩꯔꯥꯕ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯍꯥꯏꯔꯝꯃꯤ ꯈꯣꯟꯊꯣꯛ ꯑꯗꯨ ꯑꯁꯥꯎꯕꯅꯤ ꯅꯁꯥꯅ ꯈꯪꯅ ꯄꯤꯔꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯄꯤꯌꯨ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯅ ꯄꯟꯈꯤꯗꯦ ꯅꯪ ꯑꯅꯝ ꯀꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯉꯁꯤꯗ ꯅꯠꯇꯦ ꯉꯔꯥꯡꯗ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯅꯝ ꯀꯟꯕ ꯍꯦꯜꯂꯤꯕ ꯃꯈꯩ ꯑꯩꯅ ꯍꯥꯠꯄ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯅꯤ ꯑꯩꯅ ꯆꯥꯏꯈꯥꯏꯔꯛꯄ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯇꯥꯁꯤꯟꯕ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯒꯗꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯈꯤ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛꯇ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯊꯝꯂꯝꯂꯒ ꯈꯣꯡ ꯊꯥꯡꯈꯤꯒꯗꯧꯔꯦ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯅ ꯗꯂꯥꯟ ꯁꯥꯒꯠꯄ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯨꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯐꯥꯏꯜꯗꯨꯒꯤꯗꯃꯛ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤ ꯅꯪ ꯈꯛꯇꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯅ ꯂꯥꯛꯄ ꯃꯗꯨ ꯑꯩꯅ ꯉꯥꯏꯈꯤꯕ ꯂꯩꯇꯦ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯊꯣꯛꯂꯝꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯑꯣꯡꯗ ꯎꯠꯂꯝꯕ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯣ ꯁꯅꯥꯏꯕꯦꯝꯃ ꯌꯦꯡꯍꯧꯏ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯃꯥꯒꯤ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯌꯥꯕ ꯃꯇꯝꯗꯨ ꯅꯠꯇꯦ ꯃꯆꯥ ꯊꯣꯏꯕꯤ ꯍꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯈꯟꯅ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯤ ꯂꯥꯏꯖ ꯃꯥꯅ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯂꯤꯉꯩ ꯃꯩꯔꯥꯕ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯅꯣꯡꯃꯩ ꯅꯝꯂꯝꯕ ꯂꯤꯟꯗꯥꯁꯨ ꯃꯈꯨꯠꯇ ꯇꯞꯅ ꯍꯥꯏꯊꯔꯒ ꯂꯥꯏꯖꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯅ ꯍꯦꯟꯈꯤꯕꯅ ꯃꯅꯨꯡꯒꯤ ꯁꯪꯁꯥꯔꯗꯣ ꯎꯕ ꯐꯪꯗ ꯂꯤꯟꯗꯥ ꯃꯩꯔꯥꯕꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯃꯛꯇꯗ ꯃꯥꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯅꯣꯡꯃꯩ ꯇꯝꯗꯨꯅ ꯂꯦꯞꯂꯝꯕꯁꯤꯡ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤꯅ ꯁ꯭ꯇꯥꯔꯠ ꯇꯧꯈꯤꯕꯒ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯊꯧꯈꯤꯒꯗꯧꯔꯦ ꯅꯣꯡꯂꯤꯛꯅ ꯆꯣꯠꯂꯕ ꯍꯛꯆꯥꯡꯒ ꯑꯃꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯂꯦꯞꯍꯧꯏ ꯃꯅꯥꯏ ꯃꯁꯦꯟ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯃꯇꯝ ꯑꯃ ꯄꯨꯟꯁꯤꯅ ꯃꯌꯣꯜ ꯆꯣꯡꯂꯤꯉꯩ ꯋꯥꯈꯜꯅ ꯁꯔꯒ ꯌꯧꯔꯤꯉꯩ ꯑꯍꯤꯡꯀꯌా ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯍꯥꯛꯇꯨꯅꯤ ꯈꯜꯂꯨꯕꯗ ꯆꯩꯅꯥꯅ ꯁꯦꯝꯕ ꯀꯣꯝ ꯑꯃꯗ ꯋꯥꯈꯜ ꯑꯗꯨꯅ ꯄꯨꯊꯒꯦ ꯇꯧꯔꯛꯂꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯅꯥꯏꯕꯦꯝꯃ ꯀꯥꯈꯠꯂꯛꯂꯦ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯅ ꯌꯦꯠ ꯊꯪꯕ ꯁꯥꯏꯠ ꯃꯤꯡꯁꯦꯜꯗꯨꯗꯅꯤ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯕꯅꯤ ꯂꯥꯏꯖꯅ ꯒꯥꯔꯤ ꯀꯥꯗꯅ ꯃꯤꯀꯨꯞ ꯈꯔ ꯃꯪꯗꯨꯅ ꯂꯦꯞꯂꯝꯕꯗꯣ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯑꯍꯦꯟꯕ ꯄꯥꯎ ꯀꯔꯤ ꯂꯩ ꯂꯤꯟꯗꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯥꯏ ꯒ꯭ꯂꯥꯁꯀꯤ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯝꯕꯅꯤ ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯇꯍꯥ ꯂꯩꯁꯤꯜꯂꯛꯏ ꯇꯦꯟꯊꯥꯒꯤ ꯀꯦꯁꯇ ꯑꯩꯈꯣꯏ ꯌꯥꯎꯕ ꯏꯕꯤꯗꯦꯟꯁꯇꯣ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯃꯗꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯊꯧꯕꯒꯤ ꯀꯦꯁꯇꯨꯃꯗꯤ ꯂꯣꯏꯁꯤꯜꯂꯨ ꯏꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯂꯩ ꯃꯩꯔꯥꯕ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯂꯤꯟꯗꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯕ꯭ꯂꯥꯁꯁꯤꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔ ꯆꯠꯊꯖꯁꯅꯨ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯦ ꯃꯀꯣꯛ ꯌꯥꯎꯗꯦ ꯑꯆꯧꯕ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗ ꯎꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯣꯏꯒꯤꯁꯨ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯁꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯦ ꯃꯩꯔꯥꯕꯁꯨ ꯐꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯃꯨꯛ ꯅꯣꯝꯂꯝꯂꯒ ꯅꯥꯀꯟꯗꯒꯤ ꯖꯔꯅꯦꯜ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ ꯐꯥꯛꯇꯣꯛꯏ ꯌꯦꯡꯅ ꯈꯨꯝꯃꯤ ꯀꯔꯤꯒꯤ ꯐꯠꯇꯕꯅꯣ ꯌꯥꯝ ꯐꯕ ꯁ꯭ꯇꯦꯞꯅꯤ ꯂꯤꯟꯗꯥ ꯌꯥꯔꯤꯈꯩ CID ꯗꯤꯄꯥꯔꯠꯃꯦꯟꯠꯇꯣ ꯃꯀꯣꯛ ꯉꯥꯎꯍꯜꯂꯣ ꯃꯣꯏꯒꯤ ꯃꯀꯣꯛꯇꯨ ꯁꯤꯖꯤꯟꯅꯃꯟꯗꯗꯅ ꯃꯤꯔꯥꯡ ꯊꯨꯔꯝꯂꯅꯤ ꯑꯗꯨꯅ ꯃꯊꯧ ꯈꯔ ꯇꯧꯍꯜꯂꯣ ꯈꯨꯝꯗꯣꯔꯛꯂꯤ ꯄꯥꯎꯈꯨꯝꯗꯨꯗ ꯂꯤꯟꯗꯥ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯀꯔꯤꯒꯨꯝꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯏꯟꯆꯥꯔꯖ ꯃꯦꯗꯥꯝ DSPꯅ ꯑꯃꯨꯛ ꯑꯣꯏꯔꯛꯂꯗꯤ ꯃꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗꯨꯗ ꯂꯤꯟꯗꯥ ꯍꯦꯟꯅ ꯂꯥꯡꯇꯛꯅꯅ ꯈꯨꯝꯃꯤ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯕ ꯋꯥꯅꯤ ꯁꯤꯁ ꯚꯦꯔꯤ ꯁ꯭ꯃꯥꯔꯠ ꯃꯩꯔꯥꯕ ꯚꯦꯔꯤ ꯁ꯭ꯃꯥꯔꯠ ꯄꯥꯔꯝꯕ ꯖꯔꯅꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯂꯤꯟꯗꯥꯔꯣꯝꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯛꯏ ꯃꯤꯁꯪ ꯁꯪꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯗꯨꯁꯨ ꯗꯤꯑꯦꯁꯄꯤ ꯃꯦꯗꯥꯝꯗꯨꯒꯤ ꯂꯤꯟꯗꯥꯅ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯗꯣ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯀꯦ ꯇꯧꯔꯝꯂꯒ ꯂꯦꯞꯈꯤꯕꯒ ꯃꯌꯥ ꯀꯥꯔꯝꯕ ꯆꯤꯝꯕꯥꯜ ꯑꯗꯣ ꯐꯠ ꯎꯝꯁꯤꯜꯂꯤ ꯂꯤꯟꯗꯥꯗ ꯆꯣꯡꯂꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯤꯍꯨꯜꯗꯣ ꯃꯩꯔꯥꯕꯗ ꯆꯣꯡꯂꯕ꯭ꯔꯥ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯖꯔꯅꯦꯜ ꯄꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯤꯟꯗꯥꯁꯨ ꯃꯃꯥꯏꯗꯣ ꯅꯥꯀꯜꯂꯝꯗ ꯑꯣꯟꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ ꯆꯨꯝꯅ ꯎꯪꯕ ꯅꯠꯇꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯛꯄꯅꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯤꯆꯪ ꯆꯪꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯗꯨꯁꯨ ꯑꯉꯥꯎꯕꯤꯗꯨꯒꯤ ꯃꯩꯔꯥꯕꯒꯤ ꯊꯋꯥꯏ ꯋꯥꯋꯥꯏꯗꯕ ꯃꯑꯣꯡꯗꯨꯗ ꯂꯤꯟꯗꯥ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯈꯨꯝꯃꯤ ꯌꯥꯝꯕꯣ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯔꯝꯗꯅꯦ ꯑꯩꯈꯣꯏ ꯁꯅꯥ ꯍꯦꯛ ꯀꯞꯍꯟꯕꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯁꯤ ꯍꯥꯏꯔꯒ ꯂꯤꯟꯗꯥꯗꯣ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯆꯨꯔꯨꯞꯇꯨ ꯇꯥꯞꯃꯨꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯊꯛꯂꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯃꯣꯀꯤꯡ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯕꯒ ꯕꯣꯏꯅ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯏ ꯔꯨꯃꯥꯜ ꯑꯃꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯆꯪꯉꯛꯏꯕ ꯅꯨꯄꯥꯗꯣ ꯎꯕꯗ ꯂꯤꯟꯗꯥ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞꯇꯣ ꯐꯠ ꯊꯥꯡꯊꯔꯒ ꯃꯔꯨꯝꯗ ꯊꯩꯖꯤꯜꯂꯒ ꯂꯣꯠꯂꯤ ꯂꯤꯟꯗꯥꯒꯤ ꯃꯇꯧꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯕꯣꯏ ꯄꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ ꯅꯨꯄꯤꯅꯦꯅ ꯅꯨꯡꯁꯤꯗꯦ ꯁꯩꯇ ꯆꯨꯔꯨꯞꯅ ꯍꯦꯛ ꯋꯥꯡꯂꯗꯅ ꯃꯗꯨꯃꯇꯪꯅꯤ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯕ ꯃꯅꯥꯇꯣꯟꯗꯣ ꯑꯗꯨꯃꯛ ꯃꯦꯜꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯕꯣꯏ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯂꯦ ꯀꯨꯏꯍꯧꯗꯦ ꯍꯣꯕꯦ ꯍꯣꯕꯦ ꯍꯣꯁꯇꯦꯜ ꯌꯧꯅ ꯂꯥꯛꯈꯤꯕꯗꯣ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯀꯞꯄꯗꯤ ꯈꯔ ꯐꯔꯝꯂꯦ ꯃꯣꯅꯥꯇꯣꯟ ꯑꯅꯤ ꯆꯪꯗꯨꯅ ꯊꯦꯝꯍꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯅꯤꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯀꯞꯂꯨꯕꯒꯤ ꯃꯔꯝꯗꯣ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ ꯇ꯭ꯔꯤꯠ ꯃꯅꯨꯡꯗ ꯅꯍꯥꯟ ꯃꯩꯔꯥꯕꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯕꯤꯈꯤꯕ ꯃꯥꯒꯤ ꯗꯤꯕꯦꯠ ꯁ꯭ꯄꯤꯆꯇꯨꯗ ꯃꯤꯒꯤ ꯔꯤꯁꯔꯁ ꯄꯦꯄꯔ ꯑꯃ ꯃꯤꯛꯁ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯤꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯕꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗ ꯂꯥꯏꯖꯗ ꯑꯣꯏꯅ ꯑꯣꯖꯥꯗꯒꯤ ꯍꯧꯅ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯛꯄꯅꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯑꯣꯏꯕꯅ ꯍꯣꯁꯇꯦꯜꯗ ꯀꯞꯇꯨꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯃꯤꯍꯨꯜ ꯌꯧꯔꯨꯔꯕꯅꯤ ꯂꯤꯟꯗꯥ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯑꯇꯣꯞꯄ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ ꯑꯗꯨꯒ ꯎꯔꯥꯎ ꯊꯧꯔꯥꯎ ꯇꯧꯔꯛꯏ ꯍꯦ ꯅꯪꯉꯣꯟꯗ ꯀꯅꯥ ꯀꯞꯄꯨ ꯍꯥꯏꯒꯦ ꯀꯞꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯣꯏꯒꯤ ꯅꯤꯡꯊꯦꯝꯗꯣ ꯑꯩꯅ ꯎꯐꯨꯜꯗꯧꯅ ꯅꯩꯔꯝꯃꯕꯅꯤ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯒ ꯅꯪꯅ ꯀꯞꯄꯤꯗꯨꯕꯨ ꯃꯤꯀꯤ ꯊꯤ ꯑꯦꯋꯥꯔꯗ ꯂꯧꯒꯦ ꯇꯧꯔꯤꯔꯣ ꯅꯪ ꯀꯞꯄꯗꯤ ꯂꯦꯞꯂꯝꯗ꯭ꯔꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯈꯛꯇꯅꯤ ꯃꯔꯝꯁꯤꯅ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯀꯛꯉꯥꯡ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯃꯤꯒꯤ ꯑꯗꯨꯛ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯊꯝꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯜꯂꯦ ꯇꯥꯕꯗ ꯃꯤꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯉꯝꯕꯗꯣ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯣ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯉꯥꯡꯉꯛꯏꯕ ꯈꯣꯟ ꯑꯩ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯃꯗꯨꯅ ꯀꯞꯄꯅꯤ ꯅꯣꯏ ꯗꯥꯀꯨꯗꯣ ꯀꯤꯕꯒꯤ ꯀꯞꯄ ꯅꯠꯇꯦ ꯀꯤꯕꯒꯤ ꯀꯞꯄ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯒ ꯃꯁꯝꯗꯨ ꯐꯣꯏꯔꯨꯕ꯭ꯔꯥ ꯃꯃꯥꯏꯗꯨꯕꯨ ꯊꯨꯒꯥꯏꯔꯨꯕ꯭ꯔꯥ ꯑꯃ ꯇꯧꯔꯨꯕ ꯀꯩꯗꯧꯒꯦ ꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑ ꯀꯞꯄꯤꯗꯨꯅꯗꯤ ꯅꯪꯒꯤꯗꯣ ꯅꯤꯡꯊꯦꯝ ꯀꯤꯕꯩ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯗ ꯍꯦꯟꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ ꯀꯤꯗꯦ ꯍꯥꯏꯕ ꯑꯩ ꯃꯥ ꯀꯤꯗꯦ ꯍꯥꯏꯕ ꯑꯩ ꯁꯨꯛꯀꯤ ꯀꯤꯗꯦ ꯅꯣꯏꯒꯤ ꯅꯤꯡꯊꯦꯝꯗꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯋꯥꯁꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯂꯤꯟꯗꯥ ꯊꯑꯣꯏꯅ ꯑꯃꯨꯛ ꯈꯨꯝꯒꯦ ꯇꯧꯏ ꯃꯇꯧꯗꯣ ꯎꯕꯗ ꯐꯣꯟ ꯃꯦꯠꯂꯝꯕ ꯇꯣꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯔ ꯈꯠꯅꯔꯗꯤ ꯅꯪꯁꯨ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦ ꯀꯞꯅ ꯂꯥꯎꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯂꯥꯈꯟꯕꯌꯥꯒꯤ ꯃꯁꯂꯥ ꯗꯣꯁꯥ ꯀꯣꯡꯕꯤꯒꯦ ꯑꯩꯈꯣꯏ ꯁꯅꯥꯗꯤ ꯔꯥꯁꯃꯂꯥꯏ ꯑꯃ ꯆꯥꯖꯁꯅꯨ ꯆꯥꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯈꯠꯅꯕ ꯌꯦꯡꯂꯝꯕ ꯃꯅꯥꯁꯨ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯉꯥꯡꯁꯥ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯝꯃꯕꯅꯤ ꯃꯁꯤꯒꯤ ꯀꯞꯆꯦꯠꯄꯤꯁꯤꯅꯅꯦ ꯀꯞꯄ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯒꯤꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯄꯤꯅꯤꯅ ꯅꯥꯏꯒꯔꯥ ꯐꯣꯜꯗꯨ ꯃꯉꯥꯏ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯕ ꯖ꯭ꯔꯣ ꯖ꯭ꯔꯣ ꯆꯦꯟꯊꯔꯤꯕ ꯉꯥꯡꯅ ꯉꯥꯡꯅ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯈꯤ ꯃꯄꯥꯟꯗ ꯅꯣꯡ ꯆꯨꯈꯤꯕꯅ ꯂꯥꯏꯁꯥ ꯐꯃꯨꯡ ꯅꯥꯀꯟꯗꯒꯤ ꯈꯨꯠꯅ ꯂꯣꯟꯕ ꯁ꯭ꯀꯥꯞꯇꯨ ꯌꯦꯠꯁꯤꯜꯂꯤ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯏꯪꯒꯟꯕꯅ ꯋꯦꯗꯔꯒꯤ ꯑꯍꯣꯡꯕ ꯈꯖꯤꯛꯇꯪ ꯂꯩꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯅꯥꯒꯜꯂꯤ ꯉꯥꯡꯂꯩꯅꯕ ꯁ꯭ꯀꯥꯞꯇꯨ ꯌꯦꯠꯁꯤꯜꯂꯒ ꯀꯞꯂꯨꯕꯒꯤ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯄꯣꯝꯕ ꯃꯃꯤꯠꯇꯨꯒ ꯂꯤꯟꯗꯥꯗ ꯐꯩꯖꯩ ꯌꯦꯡꯉꯝꯃꯒ ꯐꯤꯠ ꯄꯩꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯃꯔꯤꯗꯣ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯄꯅꯤ ꯒꯦꯠꯀꯤ ꯍꯦꯛ ꯋꯥꯡꯃꯗ ꯔꯣꯕꯔꯠ ꯃꯈꯨꯠ ꯍꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥꯁꯨ ꯇꯣꯟꯗ ꯁꯨꯒꯠꯂ ꯌꯦꯡꯂꯛꯏ ꯅꯪꯒꯤ ꯇ꯭ꯔꯦꯠꯂ ꯍꯥꯏꯔꯒ ꯅꯪꯒꯤ ꯕꯣꯠ ꯀꯥꯍꯧꯗꯕ ꯃꯟꯇ꯭ꯔꯤ ꯃꯥꯟꯕ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯔꯦ
ꯇꯣꯟ ꯅꯣꯛꯂꯛꯏ꯫ ꯍꯣ ꯃꯗꯨ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ, ꯃꯥꯁꯨ ꯃꯥꯒꯤ ꯈꯗꯥꯡꯁꯦ ꯊꯥꯗꯖꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔ ꯂꯣꯏꯔꯦ꯫ ꯚꯣꯠꯄꯨ ꯂꯦꯝꯅ ꯊꯥꯗꯗꯕ ꯌꯥꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕꯅꯦ ꯚꯣꯠ ꯀꯥꯔꯣꯏꯗꯕ ꯃꯟꯇ꯭ꯔꯤꯁꯤꯗꯒꯤ ꯈꯟꯗꯅ ꯇꯞꯇ ꯆꯥꯊꯣꯛꯀꯗꯧꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨ ꯆꯪꯁꯤꯜꯂꯛꯄ ꯔꯣꯕꯔꯠꯁꯨ ꯇꯥꯍꯧꯕꯅ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯖꯥ ꯃꯕꯨꯛ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯁꯥꯒꯠꯂꯒꯦꯅ ꯍꯦꯛꯇ, ꯗꯣꯁꯥꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯍꯦꯛꯇ ꯂꯩꯗꯧꯅꯤ꯫ ꯇꯧꯕꯗꯕꯨ ꯍꯌꯦꯡ ꯈꯨꯕꯤꯗꯨ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ, ꯀꯨꯏꯔꯔꯣꯏ ꯅꯣꯏ ꯂꯣꯏꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯌꯨꯝ ꯍꯣꯡꯍꯜꯂꯛꯈꯤꯗꯧꯕ꯫ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯇꯣꯟꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯨꯡꯗ ꯇꯞꯂꯤ ꯂꯥꯛꯍꯧꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯣꯟꯗꯤ ꯍꯥꯟꯅꯅ ꯔꯣꯕꯔꯠꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯕꯅꯤ, ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ꯫ ꯕꯣꯏꯗꯨ ꯔꯣꯕꯔꯠꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯐꯝꯂꯝꯕꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯥꯏꯖ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯅꯥꯛ ꯌꯧꯕꯒ ꯈꯪꯂꯦ ꯅꯨꯄꯤꯗꯣ ꯁꯥꯊꯤꯅ ꯀꯞꯂꯨꯔꯦ ꯍꯥꯏꯕ꯫ ꯃꯇꯧꯗꯨꯗ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ, ꯁꯅꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪ? ꯂꯥꯏꯖ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯃꯤꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯕꯣꯏꯗꯨ ꯃꯔꯝ ꯈꯪꯕꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯁꯅꯥ ꯏꯕꯦꯝꯃꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯤꯟꯗꯥ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯟꯐꯥ ꯄꯨꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯔꯣꯕꯔꯠꯅ ꯀꯔꯤ ꯆꯥꯔꯨꯁꯤꯒꯦ ꯍꯥꯏꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ꯫ ꯕꯣꯏꯅ ꯂꯥꯏꯖꯗ ꯋꯥ ꯍꯥꯏꯅꯤꯡ ꯂꯦꯞꯂꯤ꯫ ꯃꯇꯥꯡ ꯆꯥꯅ ꯒꯥꯔꯤ ꯀꯥꯈꯠꯂꯨ ꯍꯥꯏꯔꯁꯤꯔꯥ ꯈꯟꯅ ꯆꯤꯝꯕꯥꯜꯗꯨ ꯍꯦꯛ ꯀꯥꯡꯉꯛꯄꯒ ꯅꯥꯀꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯩꯔꯥꯕꯅ ꯈꯪꯇꯠꯊꯠꯂꯤ꯫ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯈꯗꯥꯡꯁꯤ ꯑꯃꯨꯛ ꯅꯣꯝꯃꯝꯕꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯔꯣꯕꯔꯠ, ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ? ꯌꯥꯎꯔꯝꯅꯤ ꯈꯜꯂꯨꯗꯕ ꯑꯃ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯌꯥꯎꯁꯤꯜꯂꯛꯄꯗ ꯁꯅꯥ ꯏꯕꯦꯝꯃꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯊꯪꯅꯕ ꯁꯦꯀꯦꯟꯗ ꯇꯤꯡ ꯂꯥꯎꯈꯤꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯅ ꯈꯨꯗꯥꯡꯗꯨ ꯀꯣꯠꯁꯤꯜꯂꯒ ꯐꯥꯏ꯫ ꯃꯩꯔꯥꯕ ꯁꯥꯎꯔꯛꯄꯗꯨꯗ ꯔꯣꯕꯔꯠ ꯋꯥ ꯉꯥꯡꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯪ ꯒꯥꯔꯤꯗ ꯀꯥꯈꯠꯅꯩ꯫ ꯕꯣꯏꯅ ꯂꯥꯏꯖꯗ ꯂꯥꯛꯎ ꯍꯥꯏꯒꯦ ꯈꯟꯅ ꯌꯦꯡꯒꯤ ꯍꯣꯠꯅꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯂꯤꯟꯗꯥꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯅꯪ ꯆꯠꯂꯨ, ꯅꯪ ꯑꯣꯏꯅ ꯔꯣꯕꯔꯠꯀꯤ ꯒꯥꯔꯤꯗ ꯕꯣꯏꯒ ꯂꯣꯏꯅꯅ ꯇꯣꯡꯉꯨꯁꯨ ꯍꯥꯏꯕꯒꯨꯝꯅ꯫ ꯑꯅꯤꯁꯦ ꯁꯥꯖꯠ ꯈꯔ ꯃꯥꯟꯅꯖꯕꯅꯤ꯫ ꯁꯥꯖꯠ ꯍꯥꯏꯗꯨꯅ ꯑꯀꯥꯝꯕ ꯁꯥꯖꯠ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯌꯥꯅꯗ꯭ꯔꯕꯁꯨ ꯃꯩꯔꯥꯕꯅ ꯆꯠꯄ ꯃꯐꯝꯁꯤꯡꯗ ꯂꯤꯟꯗꯥꯁꯨ ꯍꯦꯛ ꯂꯩꯔꯝꯕꯅ ꯊꯑꯣꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕꯁꯨ ꯃꯐꯝꯅ ꯃꯇꯝꯅ ꯍꯦꯛꯇ ꯄꯨꯜꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯩꯔꯥꯕꯒꯤ ꯃꯤꯠꯆꯤ ꯑꯗꯣ ꯈꯪꯂꯦ꯫ ꯂꯤꯟꯗꯥꯁꯨ ꯂꯤꯟꯗꯥꯅꯤ, ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯦ꯫ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯔꯣꯕꯔꯠꯀꯤ ꯒꯥꯔꯤꯗ ꯄ꯭ꯔꯕꯞ ꯆꯠꯇꯨꯅ ꯀꯥꯈꯠꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯂꯦꯝꯍꯧꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤꯗ ꯂꯥꯛꯂꯦ꯫ ꯇꯥꯟꯖꯥ ꯆꯥꯅ ꯃꯅꯨꯡꯗ ꯂꯤꯌꯣ ꯐꯝꯂꯝꯃꯤ꯫ ꯃꯥꯗꯤ ꯃꯣꯅꯥ ꯌꯥꯎꯔꯛꯄꯗ ꯎꯕꯗ ꯃꯨꯠ ꯅꯨꯡꯉꯥꯏꯈꯤꯗꯨꯅ ꯀꯧꯔꯛꯏ, ꯎꯗꯕ ꯀꯨꯏꯔꯦꯗ ꯃꯣꯅꯥ꯫ ꯃꯣꯅꯥꯗꯨ ꯏꯆꯝ ꯆꯝꯃꯤ, ꯅꯨꯄꯥꯗꯨꯒꯤ ꯏꯔꯥꯡꯗꯣ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯈꯨꯝꯃꯤ꯫ ꯑꯧꯗꯥ ꯂꯤꯌꯣ, ꯑꯩꯈꯣꯏ ꯇ꯭ꯔꯤꯞ ꯍꯜꯂꯛꯄꯗꯩ ꯎꯅꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯏꯀꯨꯏꯗꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯌꯥꯝ ꯀꯨꯏꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯣꯅꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯇꯩꯁꯤꯗꯤ ꯇꯣꯏꯅ ꯎꯅꯩꯗ, ꯑꯗꯨꯗ ꯌꯥꯝꯕꯨꯡ ꯅꯣꯏꯅꯤꯁꯤꯅ ꯀꯦꯝꯄꯁ ꯃꯅꯨꯡꯗꯁꯨ ꯂꯩꯇꯦ, ꯃꯄꯥꯟꯗ ꯂꯩ, ꯀ꯭ꯂꯥꯁꯁꯨ ꯇꯣꯏꯅ ꯌꯥꯎꯔꯝꯃꯣꯏ꯫ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗ, ꯂꯥꯟꯃꯩ ꯊꯥꯟꯕꯤꯗꯧꯅ ꯄꯤꯠꯄꯥ ꯃꯥꯡꯉꯝꯅꯤꯅ ꯀꯗꯥꯏꯗꯒꯤ ꯎꯔꯅꯤꯗꯣ꯫ ꯂꯤꯌꯣ ꯀꯔꯤꯅꯣꯝ ꯈꯨꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯏ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯋꯥ ꯈꯪꯕ ꯃꯔꯨꯞ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕ ꯂꯥꯏꯖꯗ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯞꯂꯨꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤ? ꯅꯃꯤꯠꯀꯗꯨ ꯀꯔꯤꯅꯣ? ꯆꯥꯏꯅꯤꯁ ꯅꯨꯄꯤꯗ ꯈꯣꯏꯅ ꯆꯤꯛꯄ ꯃꯥꯜꯂꯤ꯫ ꯋꯥꯍꯩꯗꯨꯒ ꯂꯥꯏꯖꯗꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯈꯨꯝꯃꯤ, ꯑꯩ ꯁꯅꯥꯇꯣꯝꯕꯤ ꯀꯧꯗꯦ꯫ ꯂꯤꯌꯣ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯃꯤ, ꯍꯩꯃꯥ ꯀꯧꯗꯕꯣꯏꯔꯦ, ꯑꯩꯗꯤ ꯀꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯂꯥꯏꯖꯗꯣ ꯍꯟꯗꯦ, ꯂꯤꯌꯣꯗ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯩꯔꯥꯕ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯨꯗꯒꯤ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯑꯅꯤꯗꯣ ꯏꯉꯥꯡ ꯉꯥꯡꯂꯗꯨꯅ ꯁꯥꯊꯤꯅ ꯀꯞꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯂꯤꯟꯗꯥꯅ ꯁꯥꯎꯔꯝꯕꯅꯤ ꯃꯔꯝꯗꯣ ꯍꯥꯏꯔꯒ, ꯃꯗꯨꯃꯛꯅ ꯈꯪꯉꯤ ꯀꯞꯂꯨꯕꯒꯤ ꯃꯔꯝꯗꯣ꯫ ꯃꯍꯧꯁꯥꯗꯤ ꯀꯞꯄ ꯑꯃꯨꯛꯇ ꯎꯈꯤꯗꯦ꯫ ꯗꯤꯕꯦꯠꯇ ꯂꯥꯎꯊꯠꯅꯕꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯩꯔꯥꯕꯅ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯅꯥꯇꯣꯟ ꯐꯠ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ꯫ ꯀꯞꯂꯨꯕꯒꯤ ꯁꯣꯔꯗꯨꯅ ꯑꯃꯨꯛ ꯍꯤꯛ ꯆꯤꯡꯉꯤ꯫ ꯃꯥ ꯌꯦꯡꯂꯔꯣꯏꯒꯦ ꯉꯝꯗꯦ, ꯋꯥꯈꯜꯅ ꯍꯥꯏ, ꯌꯦꯡꯂꯨꯅꯨ ꯃꯩꯔꯥꯕ, ꯊꯃꯣꯏꯅ ꯏꯟꯁꯤꯜꯂꯤ, ꯉꯥꯏꯍꯥꯛꯇꯪꯒ ꯌꯦꯡꯈꯤꯁꯤ꯫ ꯊꯃꯣꯏ ꯋꯥꯈꯜ ꯆꯤꯡꯈꯥꯏꯅꯩ꯫ ꯊꯃꯣꯏꯅ ꯄꯥꯟꯖꯜ ꯃꯁꯤꯡ ꯍꯦꯟꯗꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯂꯥꯏꯖꯒꯤ ꯅꯨꯡꯁꯤꯕ ꯃꯃꯥꯏꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯤ꯫ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤ ꯁꯛꯀ꯭ꯔꯤ ꯇꯧꯅꯔꯤꯉꯩ
lam koiruba laisagi mamit aduna mingselduda phat yinglakpada hanana yenglaga lairamba Mairabagi huran meeting adoga khangmit hengmit chanaki Mairaba gari gi break khangni netki nakanda family baliona khang break khangno lauri Phau kiba ihul aduga chamanana driver aduna khangni nelakpa break ta Mairabagi manglan kaiki Linda sumagi oiba manglana do kaiduna driver du da sound yinglamlaga yaiphabada onsili Kaino yaiphaba munna yinglaga thawni Hoi Linda hodong ma chen kiba Linda khumludre Mairaba sor amuk tang sang no hondok laga mamai do thoknaw rom de lei thokki adubu hek thangnaba makeup tadagi message lakpagi makhol ama phone dagi hongna thorai chapmana kiba makhol da Linda Mairaba animak oi thangba pocket da yawba makhoi phone icham chamba maram khaktagi namak sizinaba phone sing do phatpat lak thokni group message oirami tharakli batu namboini Kophai karaba group sida pakliba mirang khudimma kanthok saraga yam nolokna ningsingjari madudi chahi gi reunion matam yoksulakpaga loinana aikhoi nipan hayengma pulnase haibasida arepa wa oirasi aduna group sida yawriba mantri sahab tagi horaga mihatpa daku police reporter amadi thizin tisna chingbasing hayeng simadi micham oibiraga maikai somna lakpina ba ningsingjari matang duda lepkhibaduda message ado pariba makhoi taretma ngahak tumin leinei boy karigumba ama ningsingaktuna message matek ama prap type tawduna tharai aduga maruaina ya maruaina please leave your khulai at my thongzu si hairaga nongmai gi emoji amada maningda lona thechilai mayamdu kari shu haina de adubu Mairabati message to the noksan birek ama tawsilamaga phone do nakal amada laktana langsilamaga makokto sitki namyang da haithaki